ꯑꯩꯈꯣꯏ ꯁꯤꯇꯤꯒ ꯈꯔ ꯅꯛꯅꯕ ꯑꯦꯔꯤꯌꯥꯗꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯝ ꯐꯖꯅ ꯈꯣꯡ ꯌꯥꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯀꯤꯂꯣꯃꯤꯇꯔ 30-40 ꯂꯥꯞꯈꯤꯕꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯕꯒꯥꯏ ꯇꯨ ꯁꯨꯒꯨꯅꯨꯒꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗꯨꯕꯨ ꯀꯣꯜꯂꯤꯕ MLA ꯑꯃꯅ ꯁꯃꯟ ꯑꯩꯈꯣꯏꯒꯤ GCB ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯀꯣꯊꯣꯛꯑꯒ ꯑꯩꯈꯣꯏ ꯐ꯭ꯂꯦꯛ ꯑꯣꯐ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯑꯃꯗꯤ ꯄꯥꯎꯗ ꯄꯦꯄꯔꯗ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯣꯡꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯁꯥꯗꯗꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏ ꯇꯨ ꯁꯨꯒꯨꯅꯨ ꯂꯝꯕꯤꯁꯦ ꯁꯦꯝꯃꯛꯄ ꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯨꯒꯥꯏꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯅꯣꯡ ꯃꯇꯝ ꯈꯔꯒꯤ ꯆꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯂꯝꯕꯤ ꯁꯦꯝꯃꯛꯑꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯗꯨꯗꯤ ꯃꯁꯤ ꯐꯥꯎꯗꯕ ꯅꯠꯇꯦ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯊꯣꯛꯑꯝꯃꯤꯕ ꯖꯒꯥꯗꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯀꯣꯊꯣꯛꯏꯕ ꯃꯦꯗꯤꯌꯥꯗ ꯁꯣ ꯇꯧꯈꯤꯕ ꯖꯒꯥꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯖꯒꯥꯗꯨꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯜ ꯍꯣꯜ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨ ꯑꯃꯨꯛ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯅ ꯄꯨꯂꯞ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯣꯜ ꯍꯣꯜ ꯑꯣꯏꯅ ꯃꯦꯜꯂꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯕꯔꯗ ꯄꯥꯎꯗꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯅꯤ ꯑꯅꯧꯕ ꯃꯑꯣꯡꯗ ꯁꯦꯝꯃꯛꯑꯅꯤ ꯍꯥꯏꯕꯒꯤꯗ ꯃꯌꯥꯝꯅ ꯐ꯭ꯂꯥꯛꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯝꯗꯝꯗꯨꯒꯤ ꯍꯥꯏꯗꯕꯔꯣꯝꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯟꯗꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯦꯝꯃꯛꯑꯅꯤ ꯑꯅꯧꯕ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯃꯁꯤ ꯈꯜꯂꯨꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯄ꯭ꯔꯣꯁꯦꯁꯁꯤꯒ ꯍꯧꯖꯤꯛ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯁꯨꯝ ꯌꯦꯡꯖꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯊꯈꯤꯕ ꯃꯇꯝ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯌꯧꯔꯝꯗꯥꯏ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤ ꯖꯒꯥꯗ ꯂꯝꯕꯤ ꯊꯨꯒꯥꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯂꯦꯞꯈꯤꯕ ꯒꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯗ ꯄꯨꯂꯞ ꯈꯥꯝꯃꯒ ꯂꯩꯈꯤꯕ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯄꯨꯡꯂꯦꯞ ꯂꯦꯞꯈꯤꯕ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯗꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯑꯅꯤꯅ ꯈꯜꯂꯨꯕꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯃꯗ ꯄꯣꯜ ꯍꯣꯜ ꯑꯣꯏꯅ ꯃꯦꯟꯕꯒꯤ ꯂꯝꯕꯤ ꯈꯨꯁꯦꯝꯕꯗꯨ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯁꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯁꯦꯝꯃꯤꯕ ꯂꯝꯕꯤ ꯈꯨꯁꯦꯝꯁꯤꯒ ꯍꯥꯏꯗꯕꯔꯣꯝꯗ ꯁꯦꯝꯃꯤꯕ ꯂꯝꯕꯤ ꯈꯨꯁꯦꯝꯁꯤꯒ ꯈꯦꯠꯅꯕꯁꯤ ꯀꯔꯤꯅꯣ ꯑꯗꯒꯤ ꯄ꯭ꯔꯣꯁꯦꯁꯇꯅꯁꯨ ꯌꯥꯝ ꯇꯞꯄꯤꯕꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯈꯜꯂꯨꯔꯤꯁꯤꯅ ꯑꯅꯧꯕ ꯁꯦꯝꯃꯛꯑꯅꯤ ꯑꯅꯧꯕ ꯊꯨꯒꯥꯏꯔ ꯊꯥꯔꯅꯤ ꯈꯜꯂꯨꯕ ꯑꯗꯨꯕꯨ GCBꯅ ꯀꯣꯊꯣꯛꯑꯒ ꯐ꯭ꯂꯦꯛ ꯑꯣꯐ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯜ ꯍꯣꯜ ꯑꯣꯏꯅ ꯃꯦꯟꯁꯤꯟꯕꯒꯤ ꯂꯝꯕꯤ ꯈꯨꯁꯦꯝ ꯑꯃ ꯇꯧꯔꯛꯄꯁꯦ ꯑꯣꯖꯥ ꯃꯁꯤ ꯄ꯭ꯔꯖꯥꯗꯗꯤ ꯃꯁꯤ ꯎꯠ ꯆꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯑꯣꯖꯥ ꯃꯁꯤꯒ ꯀꯃꯤꯠꯃꯦꯟ ꯑꯣꯏꯅ ꯃꯁꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤ ꯑꯣꯖꯥ ꯎꯠ ꯆꯥꯏꯕ ꯑꯣꯏꯅ ꯊꯣꯛꯄ ꯁꯦꯡꯅ ꯎꯠ ꯆꯥꯏꯕꯅꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯑꯗꯒꯤ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯄꯣꯠꯇ ꯈꯦꯠꯅꯕ ꯑꯁꯤ ꯂꯩꯔꯣꯏꯗꯕꯅꯤ ꯃꯥꯒꯤ ꯑꯦꯂꯣꯠ ꯇꯧꯔꯤꯕ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯔꯥꯀꯦꯁ ꯁꯣꯔ ꯑꯩꯈꯣꯏꯗ ꯁꯤꯗꯩꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯌꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡꯁ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯦꯂꯣꯀꯦꯁꯟꯒ ꯄꯤꯔꯀꯥꯟꯗ ꯇꯧꯕ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯏꯚꯟ ꯊꯕꯛ ꯇꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯣ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯑꯣꯔ ꯁꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅꯁꯨ ꯊꯕꯛꯁꯦ ꯂꯧꯅꯕ ꯂꯥꯛꯅꯕ ꯆꯦꯜꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛ ꯈꯣꯠꯇꯣꯛꯄ ꯑꯗꯒꯤ ꯂꯩꯗꯅ ꯆꯦ ꯆꯥꯡꯗ ꯌꯦꯠꯅꯔꯛꯄ ꯑꯦꯃꯥꯎꯟꯗ ꯌꯦꯠꯅꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯕꯖꯦꯠꯇꯣ ꯌꯥꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯃꯌꯥꯝꯁꯤꯡ ꯇꯧꯔꯒ ꯃꯦꯜꯂ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯒꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯒꯤ ꯀꯩꯅꯣ ꯊꯕꯛ ꯄꯤꯕꯒꯤ ꯃꯑꯣꯡ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯤቭꯁ ꯏꯟꯁꯇ꯭ꯔꯛꯁꯟꯁ ꯃꯥꯒꯤ ꯃꯌꯥꯝ ꯂꯣꯏꯅꯕ ꯅꯤꯡꯊꯤꯖꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔ ꯂꯩꯖꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯊꯕꯛꯁꯦ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯇꯩ ꯂꯝ ꯈꯣꯞꯆꯟꯕ ꯖꯒꯥ ꯈꯣꯞꯆꯟꯕ ꯑꯗꯒꯤ ꯙꯤꯀꯥꯁꯦ ꯑꯩꯅ ꯂꯧꯍꯧꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯈꯣꯒꯥꯏꯔꯨꯔꯀꯥꯟꯗ ꯂꯥꯁꯇ ꯃꯗꯨꯒꯤ ꯀꯩꯅꯣꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯧꯗꯕ ꯑꯗꯩ ꯄꯩꯁꯥꯗ ꯌꯥꯔꯣꯏꯗꯕ ꯇꯣꯡꯉꯔꯣꯏ ꯈꯟꯕ ꯍꯥꯏꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯕ ꯃꯤꯌꯥꯝꯅ ꯄꯤꯒꯗꯕ ꯄ꯭ꯔꯣꯐꯤꯠ ꯑꯗꯩ ꯃꯤꯌꯥꯝꯗ ꯗꯤꯕꯂꯞꯃꯦꯟꯗ ꯑꯗꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯇꯤꯡꯗ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡꯗ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥ ꯂꯥꯏꯌꯦꯡꯕꯗ ꯀꯔꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯂꯥꯛꯀꯗꯧꯗꯣ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯑꯣꯏꯅ ꯆꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥ ꯐꯪꯕ ꯄ꯭ꯔꯣꯐꯤꯠ ꯑꯗꯒꯤ ꯃꯗꯨꯗꯒꯤ ꯏꯅꯥꯛ ꯈꯨꯜꯍꯧꯅꯕꯒꯤ ꯀꯟꯁꯦꯞ ꯂꯣꯝꯗ ꯑꯌꯥꯝꯕ ꯁꯨꯝ ꯆꯠꯈꯤꯕꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯆꯪꯉꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯂꯝꯕꯤ ꯊꯣꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯀꯩꯅꯣꯅꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯈꯣꯡꯅꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯐꯠꯇ꯭ꯔꯕꯗꯤ ꯁꯦꯡꯗ꯭ꯔꯕꯗꯤ ꯑꯐꯕ ꯍꯛꯆꯥꯡ ꯑꯁꯤ ꯁꯨꯡꯑꯣꯏ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯗ ꯚꯦꯔꯤ ꯑꯋꯥꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯁꯤꯅꯤꯗꯅ ꯑꯣꯔ ꯐꯥꯗꯔꯂꯦꯟ ꯏꯄꯥ ꯂꯩꯕꯥꯛ ꯀꯣ ꯑꯁꯤ ꯍꯛꯆꯥꯡ ꯑꯃꯅꯤꯀꯣ ꯃꯥꯅ ꯏꯃꯥꯒꯤ ꯀꯩꯅꯣ ꯂꯧꯔꯤꯕꯅꯤꯅ ꯍꯛꯆꯥꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕꯒꯤ ꯋꯥꯈꯜꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯁꯦꯡꯅ ꯃꯁꯤꯒꯤ ꯏꯔꯝ ꯅꯂꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯅꯤ ꯍꯥꯏꯔꯒ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯏꯁꯇꯦꯠꯀꯤ ꯗꯤꯕꯂꯞꯃꯦꯟꯗ ꯏꯟ ꯑꯣꯜ ꯑꯥꯁꯄꯦꯛꯁꯇ ꯃꯁꯤꯅ ꯃꯥꯒꯤ ꯁꯔꯚꯤꯁ ꯇꯧꯔꯛꯀꯗꯧꯔꯤꯅꯤ ꯍꯥꯏꯕꯅꯤꯗ ꯃꯗꯨꯒꯤ ꯀꯟꯁꯦꯞꯀꯤ ꯃꯥꯏꯟꯁꯦꯠꯇꯣ ꯑꯩꯈꯣꯏꯒꯤ
ꯊꯤꯀꯥꯗꯥꯔ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯑꯀꯣꯏꯕꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯗꯨ ꯁꯦꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯦꯡꯁꯟ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯑꯦꯂꯣꯀꯦꯠ ꯇꯧꯐꯝ ꯊꯣꯛꯄ ꯗꯥꯏꯔꯦꯛꯇꯤꯞꯁ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯃꯥꯎꯟ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯆꯠꯊꯕꯤꯕ ꯑꯗꯒꯤ ꯗꯦꯟ ꯊꯤꯀꯥꯗꯥꯔꯁꯤꯡꯅ ꯌꯥꯝ ꯀꯃꯤꯇꯦꯠ ꯑꯣꯏꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯝ ꯌꯥꯎꯖꯕ ꯄꯣꯠꯇꯣ ꯃꯗꯨꯗ ꯑꯦꯟꯖꯣꯏ ꯇꯧꯕ ꯗꯦꯟ क्वालिटी मेंटेन तहूबा अखोइना सही फादबी खोतबगी याम नुंगाइतब लेदना अदुना सिगुम मयामसिंग असिना आई खतंगी पैसा पारगसु यारोय अदुगा आई कन खतंग चावखलगसु यारोय मरमदना ओवरऑल डेवलपमेंट तो मतमदा कन सिटीजन खुदिमकी अदुगा सेक्टर खुदिमकी मयामसिंग असिना यामना अलर्ट अटेंटिव एंड सेंसिटिवनेस मागी सोशलाइजेशन यम हम मोरकांदा अखोइगी रेस्पोंसिबिलिटी जे लहोनिंगी अदुना मदु लोमिनसी अदुना अरापदा इम्फानदा करिदा कन तोबा इवन इधर नगरांग नहानदसु दम थोइदना डीएम यूनिवर्सिटी की गेट कोम तोगा लाइक इमा कनोगी लाइरेमी लाइसंगदुगी नाकदा कोइन तौथोगा दम फ्रीदगा थंबदो मदुदि मी तागे तौबा मतौ याम डेंजर बम हाइरुइ म्याम चप खोपदगा असिगुम से कनो या तौरोइदबनी यामना मी चिन फमदबोगदा कन तौरि हाइबनिदा तौथो थमकांदा हप्ता अमनिगा दम फ्रीदा थंब लुना कोमजी तौरगा अदु अंगांग नबी नत्र माइदoi तासलगदी am डेंजर ओइदिनी दु वाथो ओइगिमनि दुना अन सिगुम मयाम सिंगसी कनोनी खoi थिंगटोगा थिंजिंग गांगटोगा गाक्सिंग तौबगी कनोसे मसे मसे अंतंग रिव्यू तौनिंगी थगपी मतमदा सुबु मतमदा अदुगा तौ मतमदा मयाम होइबा कन कन्सेप्ट मयाम माइंडसेट मयाम जे तौरकांदा सोशल सर्विस आइबा को असिगी वखलोन चेलनिंगी यारिंगदे कनोनी अराप लम नत्रगा इम्फाल सिटी दा लंबी सेमबगी हजिक अराके कनोना पुखलाइबा को असिगी पोसे लेहनिंगदे सपमाना मियंग तौरगा अथवा वाफुटिंग सेमनिंगी अदुगा पुलप सेमगदरा हारकांदा पोरम मेला तोखरिगा हाइबदो असिगु मयाम सिंगसे जगह अदुगी दनते वामु सुगुरुगी वारी दनते मफम खुदिमक याम थोए हाइबनिदा अन सिगुम से अगर गुड गवर्नेंस अमगी कनोदा लेहलोइदबनी न खबर की नुक्ति की ओइबो पाउचे मयाम सिंगसिदा हापइबा पाउचे पाउ मयाम सिंगसिदा अफब सरुक सिंगसिना कनो अखोई परसेंटेज वांखलकपदुने बा अखोइना पामिसे हजि अखोई याम कुमने अखोई यंगजली नोमगी खबर मयाम सिंगसिदा याउरिबा खबर सिंगसिदा ना नेगेटिव इंपैक्ट पीबा मागी पॉजिटिव इंपैक्ट पीबा मयाम सिंगसि कमाम चटली हाइबसिंगना इट इज द barometer of the development of the state ni ko manipur khunai ki good governance chin da panga nga yaroi agagi khabar singa sida nukti kim si diary ne history ne ko akoi abasi analysis tawri bane ba aduga khabar mayam singa sida yawri ba apho pau phataba pau adagi information ki period mayam singa sida apho ga phataba kana ne heli ji hai kanda apho gi sangchit no wangkhala ingai masida government adugi the society adugi development gi kanu jo sang do वोटिनी अदुना सिगी बैरोमीटर जे को याम तुना यंगेली हेना फांजी कन इसाना पंगा यारो है हम थंगेको याम लमरिक चुम वाफम ने ओजाना कोई पीडब्ल्यूडी की मतंग दा कोई लंबी थोंग सेमे मताना हामदा तो कोई थंबीग्री से इसागी माइंडसेट चाना सेमदो मतुंगदा मयाम की पब्लिक की अपांबा अमदी मसीदा आइना तौगे खलिबा अफबरोमदा थबसे तौबा थिकामुना बना तबा पैसा ककी खलगा थबक सुबना तबा याम मुन्ना वाखन खंदर मतुंगदा प्रजा सिंग नकनाना ओइबा वाफम अदगी आइना लाउथोइसिगा करिनो आइना खबर हापिसिना करिनो आइना पाउ हापिसिना करिनो हापि मुन्ना खंदर मतुंगदा थबक तौरपदुने हेना मतुंग तारकबदा प्रजागी अचेप थाजब ओइगनि हाबदुनि लास्ट ओजान थमिजे थगच